mayambu ohan namaktada ikok nonna taram okjeri akhone ngasi ju amuk pur galaksedi akhone thajarak warida matam gi ichel tara suba tangkak ngasi gi tara suba tangkak asidana wari asina kari bu haining liba kari oidiba haibudusu mayam puna mangna wari sitaraga mukhaminarsi hojik tabirasi matam gi ichel tara suba tangkak binandadi asomda memthoina hayeng unasi haduna matam tharakpada kayagi mati haraujari kayagi mati nungaijari mukhoi ani unabada kari thokani kari bu harakani habdi madi kari mata khangmanatte magi wakhalda magi thamoida chena khanjari ningjari hayeng ginamitta aiga mag unaragani unaba matamda ai su hainingba kaya ama mangonda haiba phangnagani asumna nungai bu wakhal kaya amada binanda leiri numitu ginumidang adoma binanda kaidono da mahak tumthaba yakiba natte memthoi gi wakhal kaya am khalle aduga mukhoi ani khangnari ngai lunari ngai matamgi wakhal kaya amasu adum khalaga leiki haina numitu gi numidang adusu adum hauki mathangi ayukta suresh amadi memthoi phone wari sanare wari sanaba matamda memthoina suresh da maga binanda haina kiba ngana kiba wari khudimak loina tamlamme hairamme suresh so hojikti wari khudimak loina khangle memthoina amuk makha tana asum hare ado nasigi numisidi nang thabuk chapiragano hore nungthinda ekhoi mamangi chingyado aduda nang sulakpiyo lakko matamdadi phongna lakano lona lao ayam singne aiga magu naba matamda mana ingonda kadi torakani haiba ai khangba ngamde adubu aigi sumangonda hainingba kaya ama leiri horen unaba matamdadi nangna punni yengbiyo khangbiyo adubu ai pakati pakalle memthoi gi wadu tabada suresh nama kumme memthoi nang kari mata wagano thona layo horen nungthingi matamda ai soidana lakani aina lakadori badusu phongna lakadaba natte lona lakani mana nangonda hekta kari kari haiba yabra ngasigi numitta magi phattaba lamchatsinga do matungda amukhana tawdanaba para ama tambibadi mathau tarabane ai lakane nang thona laigadabane asumna makhoi ani wari kaya ma sanade memthoina makha tana so hairi ado khana senabadi tawbigano maba fajana hairaga gyan tanabadi khana tawhaningi asumna khana chenaraga hayeng kari gumbada laman khunaba tarabadi amana amabu hatanaba nainadrabadi soidana nakhoi anigi marakta sibanaba kaya ama thokhiba yai ayamna pakalle adudadi dangna tawbigano memthoi gi wadu tabada suresh na tamna khumme aigi sum tawrai aiga maga khanaroi phunaroi adubu kariguma para kharadi mangona tambibadi mathau tabani fare nangna fajana hairbanina nanga maga unabada nangna hana mangonda wari saraga yengo aisu loina tagani karigumbada mana yadaba tarabadi nang aibudi lana khangano mangonda para amadi tambigani matau asumna suresh amadi memthoi phana kuina wari sanaki nihaktang leragadi memthoi su magi thabak khara toruge haduna phone thalamme aduga suresh su thabak torame asomda sumba kamdawri binanda amadi magi mamanaba wari kaya ma sanare wari kaya masu khanari binandanadi yamna chamna magi mamanabada asumna wari sarame matau memthoi ga iga nasi nungthindi makhoi mamangi chingjado aduda unagani wari saragani aidi thajaba ngamludrabani mana sumna phone torakani engonda paw harakani habase aiga punsida thajabagi wangbada leirurabani wahaidu tabada mamanabaduna yamna ngana hange madi karamna haragliba aduga nangonda phone toraga kari kari wari disare binandana kumme khangde ita magi khunjan tabada aida pungaw ngawkhre matam kuina takhidraba matam kuina wari sarakhidrabani khangde ai mangonda karimata haiba ngamkite mana hairako wahisingtane aina takhiba itaw chumdi chumbijani ko khangnaba nuksinabada thajanaba thambase masi nuprisingnasu kawba ngamde hainabase masi tasengnamak chumbijani ai thabak tawde haiba mana khanglabasu asumna aikhoi anigi aronu mari kaya ama laikibasina masu aibu nuksiraku male nishilaku male aduna maram oraga mana ingonda soidana phone torakpurumani ngasi maga wari sanaba unabada nangsu chaluse aduga horen mana kari kari harakpa habada nangsu taw yengo binandagi wadu tabada mamanabaduna karemnaga khumme
Itaw, nang nakhaliba, nang wakan nungaribado, madu oirodaba thabakni. Mana nangbu kariguma changjeng kharigidamak korak purum labadi. Natraga laman khumningbagidamak nangonda paw kharak purum labadi. Kamdauba binandana khumme. Mana ingonda laman khumlakani habasidi ai thajaba ngamde. Mana ngarang ingonda harakku matamdadi yamna chamna thamoi singna hairaida. Mamanabduna khumme. Aduni itaw nupi habasidi saklon pubane. Nangna mamangna tawkiba fattaba thabak kaya amadi nangna mangonda tat kaya ama tawkibadugidamak laman khumnaba tawburum labadi. Aduna kamdauba mamanabagi wado tabada binanda ngahaktangdi wakal tabna khantai aduga hairae. Itaw nangna hairibasibu tasingna machunggadrane. Mamanabduna khumme. Asengmani itaw nangna su engonda wari khara sakibadaine. Memthoidi Suresh ko bunu pa amaga khangna khre haduna ngarang na hanta natrane nangna Suresh ta phone toraga nakhoi ani khana ki bilawna ki buduma magi WhatsApp number da su nangna photo thakiduna wato khara thokribudu de itaw nangna ngasi memthoi una busakne habase aidi yamna singne Suresh makhoi ani na plan toraga nangonda hayalapadi soidro odam godama male nang wakal munna khantaw handak marakse nang daw yamna yadabane kariguma nangna chaluraga makhoi mi manaraga nangbu phalaba phulabadi kamdauba binandana makhume chummi itaw aidi yamna chamna khaluredana adubu makhoi na ingonda lakcha khudum chankibadi ai pamde kari thorang tawsike ngasigi numitta memthoi unabadi aisu pame aduga Suresh hariba nupaduna thorang kayam silamba tarabadi mabu maithiba piba ai pame wahaidu tabada mamanabduna khume phare adudi ngasigi numitta dang memthoi chen ngamgadra binanda nyakting tumina lerame aduga khumlae ngamguni ita manabu yarabadi ai ngasigi numitta mabu chen ngamgune mamanabdun haire mana yaba yadaba adugi nangna khaluba yadre aina taningliba aina pamlibadi nangi wakhaldagi nangi thamoidagi pharakpa pakhumudune hayo nang memthoibu chen ngamgadra ngamloidra adumna mamanabana fajana hairakpadagi binanda su hojikti thawna ma phawrore binandana kumlae ngamguni itaw adubu aina ngamguni haduna nakhoina mateng pangbidaba tarabadi karamna ngamguni binandagi wahai aduda mamanaba aduna nokpet tawna suna kumlae itaw aise nangi marubne nangna tawninge nangna sima pame haba thabakta ekhoina kedorunda maileraga chengadaba natte nangna thawna layo ai imanaba kharada phone tawge pau pikige aduga ngasigi numit asida memthoibu nang chengadabane nangi mayokta yingna tingkhang kaya ma lakpa tarabasu ngasigi numitta ekhoina punna maithiba pigani nang thona legadabane asumna haiduna mamanabaduna binandabu thona piri mayang hilli ngahaktangi matungdagidi makhoisu mamanaba mathang mathang phone tawduna pau pikre ngasigi nungthinda thaba ma leire nakhoina khoi gari leiribadi mateng khara pangbiyo haduna mamanabaduna su binandana su magi khangnaba tinaba murupa pangsingda phone torka pausenki mamanaba singadu su punna yare makhoina loinaba tinaba murup singi marakta khare hena ngausinaba thawna phaba kaya bani makhoina khaliba haina kibagi matungina nungtin pung ama makhai tarak padaida makhoi punna hojikti binanda khoi gile kaya amada makhoi pullare aduga tawgadaba amadi pangthokadaba thabaksingi maramda punna khanare ngahadang khanarbagi tungdadi pung ani khare helak padaida memthoina harakpagi matungina singja adu tamna makhoi punna lalame makhoina purakliba adusu gari anini makhoina hanana singja adugi nakalamada gari singadubu khamlaga thame aduga memthoina harakpa mafam adudana binanda leblaga leiri memthoigi number da phone tawsile ahan biring chatpadadi memthoi phone pakhalakide mathang amaka phone tawba matamda memthoi phone pakhalai phone pakhalakpada binandana haire nang laktriba aidi nang na haiba chingja duda ngairaga leiri adumna harakku matamda memthoina khumme ai lalage ngahta ngaibiramo asumna hairaga phone thamki phone hek thamkibaga memthoina amuk Suresh ta phone tarame Suresh na phone pakhalakpada memthoina haire binandadi chingja da aibu ngairaga leire haire ado nang lakadaba kya malage nang sulao ai man harak mafumduda ai chalage
ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯁꯨꯔꯦꯁꯅ ꯍꯪꯉꯦ, ꯑꯗꯣ ꯅꯪꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯀꯗꯕꯅꯣ? ꯅꯇꯣꯝꯇ ꯆꯠꯀꯗ꯭ꯔꯥ? ꯃꯦꯝꯊꯣꯏꯅ ꯈꯨꯝꯃꯦ, ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯆꯠꯀꯦ ꯇꯧꯕꯅꯦ꯫ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯣ, ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯅꯤꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯁꯨꯔꯦꯁꯁꯨ ꯐꯣꯟ ꯊꯝꯈꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯂꯥꯟꯐꯝ ꯃꯔꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒ ꯆꯤꯡꯌꯥꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯆꯤꯡꯌꯥꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯅꯟꯗꯅ ꯃꯥꯕꯨ ꯎꯔꯦ꯫ ꯕꯤꯅꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯁꯨꯔꯦꯁꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯦꯝꯊꯣꯏꯕꯨ ꯁꯦꯟꯅꯕ ꯑꯣꯏꯅ ꯇꯨꯡ ꯏꯜꯂꯛꯈꯤ꯫ ꯃꯥꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯕꯤꯅꯟꯗꯅ ꯍꯥꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯦꯁꯀꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯄꯟꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯁꯨꯔꯦꯁꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯁꯨꯔꯦꯁ ꯈꯣꯏꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯕꯤꯅꯟꯗ ꯑꯃꯗꯤ ꯃꯦꯝꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯕ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗꯤ ꯕꯤꯅꯟꯗꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯈꯤꯕꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯕꯤꯅꯟꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯅ ꯁꯨꯔꯦꯁ ꯈꯣꯏꯕꯨ ꯐꯥꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯗꯣ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯗꯤ ꯕꯤꯅꯟꯗꯒ ꯃꯦꯝꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯂꯤ꯫ ꯕꯤꯅꯟꯗꯒ ꯃꯦꯝꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯦꯝꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯕꯤꯅꯟꯗꯒꯤ ꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞꯖꯨꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯗꯤ ꯊꯥꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯃꯦꯝꯊꯣꯏꯅ ꯍꯥꯟꯅ ꯕꯤꯅꯟꯗꯗ ꯉꯥꯡꯂꯤ, ꯆꯩꯔꯤ꯫ ꯅꯪ ꯑꯩ ꯈꯪꯅꯔꯝꯃꯦ, ꯅꯨꯡꯁꯤꯅꯔꯝꯃꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯖꯠꯄꯨ ꯌꯣꯜꯂꯒ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯂꯒ ꯃꯁꯤꯗ ꯐꯪꯂꯤꯕ ꯅꯪꯒꯤ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕꯒꯤ ꯑꯁꯦꯡꯕ ꯃꯆꯠꯂꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯅꯟꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯦꯝꯊꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯤꯅꯟꯗꯗ ꯉꯥꯡꯂꯦ, ꯈꯨꯝꯃꯨ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯁꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯉꯁꯤꯃꯛ ꯅꯪꯒꯤ ꯃꯥꯡꯗ ꯁꯤꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯕꯤꯅꯟꯗꯗ ꯄꯤꯔꯦ꯫ ꯁꯦ, ꯑꯩꯕꯨ ꯊꯤꯜꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯅꯕ ꯑꯩꯕꯨ ꯍꯥꯠꯂꯨꯁꯦ꯫ ꯁꯦ, ꯑꯩꯕꯨ ꯍꯥꯠꯂꯨꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯕꯤꯅꯟꯗ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯅꯟꯗꯅ ꯑꯃꯨꯛ ꯊꯥꯡꯅ ꯇꯞꯅ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯃꯦꯝꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯈꯤꯗꯕꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯈꯤꯕ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯊꯕꯛ ꯇꯧꯅꯕꯗꯤ ꯇꯧꯖꯕꯅꯤ꯫ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪ ꯑꯩ ꯈꯪꯅꯔꯤꯉꯩ, ꯅꯨꯡꯁꯤꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯊꯝꯅꯈꯤꯕ ꯑꯔꯣꯟꯕ ꯃꯔꯤꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯈꯜꯂꯤꯕ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯃꯦ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯆꯨꯔꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯍꯜꯂꯝꯕꯅꯦ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯝꯕꯅꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ, ꯇꯥꯠ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯡꯗ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯝꯕꯁꯤꯡꯒꯤ ꯃꯥꯡꯗ ꯑꯩꯅ ꯆꯣꯛꯈꯤꯕꯗꯨꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯈꯤꯕ, ꯅꯪꯅ ꯏꯐꯝꯗꯒꯤ ꯐꯪꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯐꯪꯖꯈꯣ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯞꯈꯤꯕ ꯑꯩꯒꯤ ꯐꯣꯇꯣ ꯈꯔ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯁꯟꯗꯣꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ, ꯂꯩꯈꯥ ꯇꯥꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ? ꯃꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯆꯠꯂꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯅꯟꯗꯅ ꯈꯨꯝꯃꯦ, ꯃꯦꯝꯊꯣꯏ, ꯐꯔꯁꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯂꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯃꯛ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯅꯟꯗꯅ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯝꯃꯦ꯫ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯦꯝꯊꯣꯏꯅ ꯃꯥꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡ ꯊꯥꯔꯝꯃꯦ꯫ ꯈꯨꯄꯥꯡ ꯊꯥꯕꯗꯨ ꯎꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯈꯥꯝꯗꯣꯛꯂꯦ꯫ ꯃꯦꯝꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯅꯟꯗꯕꯨ ꯉꯥꯡꯂꯤ, ꯆꯩꯔꯤ꯫ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ, ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯅꯠꯇꯦ꯫ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ, ꯁꯟꯗꯣꯛꯅꯤꯡꯕ ꯁꯟꯗꯣꯛꯑꯣ, ꯑꯗꯨꯕꯨ
ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯉꯥꯡꯕ ꯃꯇꯝꯗ ꯕꯤꯅꯟꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯕꯤꯅꯟꯗꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ ꯃꯇꯥꯎ ꯃꯇꯥꯎ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯁꯨꯔꯦꯁꯇꯣ ꯄꯟꯐꯝ ꯆꯥꯗꯕꯗ ꯄꯥꯟꯈꯤꯕꯗꯒꯤ ꯏꯈꯦꯡꯇꯅ ꯄꯨꯡꯉꯥꯡ ꯉꯥꯜꯂꯒ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤ ꯑꯃꯁꯨ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ